Industries Private Limited, initiated by Classic Group of Hotels, brings exciting short-term course, 3 months course in front office operations, 3 months course in food and beverages service operations, 45 days course in personality development and soft skills. Eligibility 12 pass and 18 years to 30 years. Fee structure rupees 15,000 for 3 months and rupees 10,000 for 45 days training. 100% placement. Bharat Lengakna stakeholders sing unanaba button toropada taramna okani agenda yaudrabadi wari saroi haina kokomigi coordinator Sunil Karamna phongdokre. Leibaki luraba tanfam asida sarkar asina assembly mifam kaudana leithokpana miyamgi wafam asi nathaiduna chatle haiba mayek singna takle haina MLA KH Joygisan haikre. Kokomigi khongjang sagatuna miyam amadi mahiroi singna khongjang sangsinba leptri. Amadi November 16 dagi Imphal Mandle anigi marakta charter flight service hauragani. Times of Manipur News miyeng tabiri ba pumna pu Elizabeth na taram nokchari housing miyam da pau sandok na pizari. Union Home Minister Amit Shah na Manipur lenga ki luchingba sing amadi MP singa unaba matamda Manipur gi ngamkhai kai haloi haibagi thajaba pirakle haina Chief Minister N Birena Paumi singa unaba amada phongdokhiba wafam adu kokomi amasung leibak miyam na thajaba ngamde. Bharat ki Prime Minister Narendra Modi na kumja 2015 da thajaba pikre. Hauzik Bharat Lengakna Naga Santigi Waroshin Purakna Bahonabada Yauriba Wafam Singh Miyam da Kanghandaba Asina Thajaba Singh Adu Manghale Haina Kokomigi Coordinator Sunil Karamna Phongdokre ngasi Kokomigi Luchingba Singh Yauna UCM gi office da pangthokiba Paumi Singha unabama da mahakna makha taraduna Prime Minister amasung Union Home Minister gi maikaidagi Manipur gi ngamkhai kaihaloi haibagi ayiba oina pidri fawba makhoigi wafam thajaningai oide. Bharat ki luchingba singna Manipur gi interest sokpa thabak tawroi haina kayarak phongdokli adubu ngasi fawbada mayek sengdre interest haibasigi nungi wahan thok karino miyam gi apambaga khenaramlabadi wafam adusu yabangamloi Bharat Lengakna Naga Santi gi warashin purakpa matamda stakeholders sing unagani haiba wafam thamlakliba adu taramna oe official oiba invitation agenda ga loinana pirakadabane agenda khangdana wari saroi madu ohenabagi damak Manipur Lengakna achoba daita logadabane kokomina Hauzik Oriba Leibaki issue asiga mari leinana tha asigi kunmathoida hogani hariba Sangai Festival athingba thambagi firep adu handokpa leitri haiki. Leibaki luraba tanfam asida sarkar asina assembly mifam kaudana leithokpa asina miyamgi wafam nathaiduna chatle haiba mayek sengna takle haina thangmaiban kendra ki MLA KH Joykisina phongdokrai wafam asi ngasi khoyathongda leiba MLA asigi yumda pangthokpa paugi mifam amada phongdokhibani MLA KH Joykisina makha taraduna hauzik oriba fiba masi lenga asina khangde haina leithokpa chumloi lenga asina tungda thoglakpa afafata khudimaki daita lawjage state asigi fibamda akaiba amatta thokhaloi haina sengna lauthokpiu assembly mifam phamdrabasu yare santri gi wari asidi karamna oi adubu wari asina state asigi fibamda kaihanbadi yaba ngamloi luraba tanfam asida legislature singisu achoba thodang lei mamangda kayarak hana warep lawkhre haina leisinba chumloi Fibam asida assembly mifam kaudan leibasi yamna laibak thibani state asida pamdaba thongdok tholakpa tarabadi madu sarkar asina pugadabani state asigi fibam kari oigadage haiba khangdringai
CAB asisu lakadoriba winter session da soidana puthokuna pass tawragani haibasi khanglaba wafam amani fiba masida sarkar asina tumina leishinba simadi angakpa poi amaromda center gi luchingba singna haidokhiba wafam singak na chali haibasi chama lalaba wafam amani BJP asi khwaidagi oidaba ngangba party amani mikhal mamangda kari haiki sarkar kanana pullaga semkhibage haibasi miyamna khanglaba wafam amani masina takpadi oidaba ngangle haibasi chumle asigomba kaya asina sarkar asina ngangliba wafam amadi center gi luchingba singna fongdogliba wafam asi miyamna thajaba ngamdribani fiba masida sangai festival tawni haina leiribasi angakpa fawi haiki अखोइना सेंटर की लुचिंग बसिना थाजै मणिपुर करीम तौर हैगदी याम थौना फन हाबियुना मयाम लोइना मान हजन जन हाय लेरे मयाम ngasi इसिनाव लांबिरिबा कोकोमिना लांबिरिबा इमा आइबेल मयाम लांबिरिबा छात्र छात्री मयाम लांबिरिबा ऑपोजिशन पार्टी मयाम लांबिरि मयाम तुमिन लेबिरो अखोइ लेंगाक्सिना कोइ चाम दाइ पुनि कलामद लांगनो हाबियुना करिगे दुंगमदगे करिगिनो ngana करिगुमो यारक्लगदि अखोइ सियो सोगु मयाम पुन्न चंगजनि हाइबो वहाय यावरि करिगिनो अदु इतारी लेंगाक्स चिंगनबो पोई हाइबा नत्राबा अदुना लुरबा तांखम सिदैदा मियाम द मिट उच्चाइबा तोकबियु सेंटर ना हाइरपा सेंटर ना फमु फमबा लेपु लेपा सुमाइना खोंगु खोंबा सि ngango ngangbुदो अदुइ मतमदो हौके Naga Santi ki wari asina state asigi fibam sokhan bayaroi haina CPI Imphal East District Assembly Assembly kamna lakhiba miyam gi rally police na lamlong bazar da thatuna makhata na chathan khidrei Sarkar asina assembly mifam kobang ngamdriba karigino haina khongjang aduda saruk yakhiba CPI Manipur State ki State Secretary L Sotin Kumar na fongdokre Khurai Sazo laikai da leiba Kala Vidya Bhavan dagi hokhiba rally aduna assembly tamna chatna bahonabada Manipur Police ki kangbu amana lamlong bazar da thatuna chathan khide mafam adudagi amuk halaktuna Kala Vidya Bhavan da punki CPI Imphal East District ki Luchingba Singh State ki Thaupuba Singh amade member kayana saruk yakhiba rally aduna Imphal Ukhru Lambida Human Chain tuna kolau kaya sulauki khongchat adugi matangda CPI Manipur State ki State Secretary L Sotin Kumar na yamna democratic oiba khongchat asida police na thatuna chathan khidaba si yamna laibak thibane leibak ki luraba matam asida warep ama launaba akhanaba assembly session ama kaunaba haibada sarkar asina ngasi fawba tasinadana lethokli Assembly session kauba kiriba karigino haina hangladuna karigumba session kaurabadi sarkar asida chatminariba party kharana yarakloi haibagi akiba leiba mali amaromda fiba masida sarkar asina sangai festival pangthokani haribasi yamna matang jade sarkar asina athubada akhanaba assembly mifam kaugadabani haiki Chief Minister na miyam da moithem to thaja bigano Chief Minister na miyam da moithem to thaja bigano ekhoi yahu si khaktana miyam yahuna miyam kholauna Manipur gi apun magi shaktam se masi kangadori bane aduna oirei babasa kaya da ngasidi adugumba Manipur gi Chief Minister hai wa pun mag se khoi yab sungam de hai wa pum se basi thamjaba loina na ekhoi are palaitana han palaitana sangin jal khongjang se miyam full cooperation peer review haiduna appeal tawjari Kokomina changsilakpa khongjang sagwaladuna ngasisu mafam kayada miyamna khongjang sangsinba leptri Naga Santi gi waroshin purakpa matamda Manipur gi ngamkhai amasung apunbagi saktam kaihanba yaroi haina taksiladuna sagolmang sinamkom ising chaibi amadi yumnam khuno gi miyamna yumnam khuno community hall da section wakat mifam chathake Imphal gi kangabam laikai dasu maikai adom gi miyamna khongjang sangsinke kha posangbam nupi loop amadi club singnasu kha posangbam community hall da section khongjang sangsinke Naga Santi Warina Manipur gi apunbagi saktam kaihanba yaroi haiba dabi tawduna kokomina changsilakpa khongjang gi makha tarakpa oina siko chanam pukri mapal na sinduna section mifam ama phamkhre yumnam khuno playground dasu akoibada leiba khul tara gi apunba khunja lising tara ama henbana saruk yaduna Naga Santi gi waroshina Manipur thugaiba yaroi haina section mifam phamkhe Nakalamaromda kokomina changsilakpa khongjang makha tarakpa oina kwa kaithel mayai koibida leiba Millennium Institute of Science gari makha lakai da leiba Extra A School HRD Academy amadi SDJM Higher Secondary School gi mahiroi singna main road ta thoktuna human chain semduna khongjang sangsinke khongjang aduda Manipur gi ngamkhai kaiba yaroi waroshin pura u wakai pura kanu haiba kholau kaya su lauki
Kokomi gi khongjang sawaladuna ngasisu Heritage Convent Uripok amade Iboton Sana Girls Higher Secondary School gi mahroi singna Human Chain semtuna khongjang sangsinki makha tarakpada Uripok Polem Lekai Women Development Action Committee Uripok Ahanthem Ningthau khongjam Lekai apunba maira pai bilup the Uripok Nganu Leima Women's Welfare Association Uripok Khaidem Lekai gi ima ibil singna chection mifam phamlaba matung Deputy Chief Minister gi mayumda Manipur gi saktam kaiba yaroi Long Live Manipur ima leipak na yaifare haibana chingba kholau kaya ga loinana wari sanana ba thomjinki miyoi ahum khangalaba matungda minister ga wari sanarubada Joy Kumar na thajaba pirakpadagi amuk halakhi कोई और गिरी आती के तो कुछ कनो तुम सेम फामनी कनो मसो को ताके दे कुछ कनो सरकार ने तो मत अध्ययन करी सरकार ने कनो तो मत के आई बको बाई दी समाज में आई बाबा तो बता कई नो आई भी में को अकोन आदि की कनो दे आई बो पंगने थे से कोई आई बगन अकोन दे थाजो हम पे कोई दुई बानी थाजो तो कोई थाजो लेसिंग कई थाजो तो मोय भिडियो तो ताके दे अभी मतलब कोई हम तो तुम लौट के कनो सही दे आई बाई मोय आई बले सुनती से मोय एग्रीमेंट तो साइन दोनों सुनती हम तो सुनते और आई बले तो कई कोई मोय आई बंग पियो है तो Kokomi gi liching makhada All Ningthaukhong E-Rickshaw Cooperative Society Limited amade Ningthaukhong Loktak Project Auto Owner Association ani nasu Ningthaukhong Bazar dagi hauraga Loktak Project amasung Ningthaukhong gi akoibada section khongchat chakhi Nakalamaromda Chapmanabadabi Tauraduna Joint Committee for Manipur Integrated Moirang Subdivision Moirang Kanba Loop Amadi Moirang Kendra Apunba Moirapai Loop ki Thomi Singnasu Kokomi ki Khongjang Sawaladuna Moirang Sendra dagi Hautuna Moirangi Akoiba Mafam Singda Rally Chakhi Manipur ki ngakhay amata kayo yaro hayu gi wahalonda asi koi service tha lepcharaga nomagi sintha lepcharaga sumba Manipur gi oiba aruba tangka asida ai khoisu saruk ya jabag loinana matam laiba khibikta ai khoi saruk ya khige nei loinana asigi asisu ai khoi release chadana yamda khanganaba tawjaba Lilong Usoi Pokpida Kokomi gi lamching makhada AMMDC ASPO Jingkham Kabui Women Society Chawok Kabui Women Society na sinduna checksin mifam phamki mifam asida NG Deva Maite BM Yai Masana Wangangke Aroibada Manipur gi saktam kahenba yaroi India government ki kangrup naiba thoksil yaningde ima leibak na yaifare Long Live Manipur haiba slogan lauke Paugi marathana atenba break amtang lawzari Yang ware Soktabana loidi. Wabdo koknaba rebalance. Soktabadu koknaba rebalance. Rebalance the haksang sol amadi electrolytes singi awat pemekatuna adongi haksang bu tagat tikna thambang amali. Rebalance habadi electrolytes amadi energy. Asingbodo hayo kamaina state asiki examination da nang top oire ibanoba aina sukan honaba aduga position manung phawo chandaba Larik yamna pahabana su larik yamna haigani mak yam phangani habdi langani Aikoibu takpi tambiriba oza singdugi way of teaching and guidelines singdugi makhayamna ponbrana khali wahase sangdoknargomse ngasi aina mai paknise Mukta Tutorials credit pizak Mukta Tutorials handaki oina class 10 amadi 12 thagadaba students singi revision class lakliba November 14 gi hauzaragani center asida hena khudong chaba amana subject amagi course fee supnadagi lupa 3,900 na oigani Kaubiraganu Mukta Tutorials Kwakathil Mayai Koibi opposite Millennium Institute of Science Iramdama simaktada sajaba kanglagi polam sing fangbiragani luhong panthana lakpada miyam gidamak laizare laima kabo loinana luhong baki akhanaba discount su pizari akupa marol gidamak contact W 8131877217 natraga 9612056941 Kangna kabok chabiyu yamna haubani Smart Tutorial Center revision course for class 12 will start from 11 November and for class 10 from 12 December 2019. Run by well-trained and experienced board and council teachers. Concession for ex-smart students. Transport facilities and separate hostels for boys and girls available. For more details, please contact Smart Tutorial Center, Singzamoy Supermarket, Radheshyam Shopping Complex. Contact number 8730 999 192.
Break matungda taram nauchari makhataba pauda November kun homdoidagi Imphal amandi monthly ani hi barakta charter flight service hauragani haina tour operator ama oriba KV Enterprises ki proprietor P Kunja Bihari na phongdokre wafam asi ngasi MG Avenue da leiba KV Enterprises ki office ta pangthokpa paugi mifam amada Proprietor P Kunja Bihari na makataraduna Chief Minister N Biren amadi Transport Department na akhanaba meeting changbadagi ngaside Imphal amadi monthly ani gi marakta air connectivity gi khudongchaba fanghale KV Enterprises ka Myanmar ga flight service tawriba air KV jet ka yana cherol ama inaduna chayol amada anirag Imphal amadi monthly ani gi marakta flight service tawnaba yana cherol ama inakhre yana cherol asigi matung inna Wednesday amadi Saturday da charter flight oina paiba horagani lakhadoriba November gi kunhumdoi kuntaret amadi kunthra da hariba service asi laigani Imphal amadi monthly gi marakta laigadoriba service asina lamdam asomda chathok sasin tawbada amadi lalon itik tawbada kanaba amadi piragani haiki laitagadi khona so schedule gi flight ki permission gumba lapa matamda so problem leba aduga atoba airlines na so passenger laitagadi masigi sector sida interest sum oidaba ki mayam sigi sum leba aduna mayam gi support akogi Manipur gi prajasing gi support su yam sachina daka leba adegi akogi civil aviation gi ministry rom gi side su ngasagi schedule gi flight paiba yanabagi operation sum mayam se interest leraknabagi morom amdi oiba ada mayam gi public gi support se yaudragadi oina khali sum pairaga leragadi sum mayam se othoi aduna mayam na asigi public tegi support am torga Imphal si international airport ama orga full federal international airport ama orga atopa Southeast Asia sing si connection tawhiba yanabagi oina sum plan se sum sinjarakuni Kokomi gi khongjang sawaladuna MSU Thobal District Committee Mahiroi Singh amadi miyamna Wangkhem Kendra gi MLA K Mega Chandra gi mayumda su rally laktuna thomjin khrei Amaromda Khetrigao Kendra gi MLA Rameshwar gi mayumda su Kongpal Chanam Leikai gi akoibada leiriba Maira Paibi Singh na thomjin ki MLA masa unaduna Manipur gi apunba gi saktam kaihandana ba taksin ki Sagolban Kendra gi MLA RK Imona luchingduna ngasi numidang Kokomi gi khongjang sagoladuna Sagolbandagi wahengbam laikai fawba mairagi rally chakre nupa nupi miyoi cha kaya na saruk yakiba rally aduda saruk yakiba MLA RK Imona wafam kaya phongdokhi Akaiba panda pibi ganu akhoi peace talk loi welcome tawi adubu masi akhoi manung da kari yauge se khangdamna adugi apprehension du dane khoina sacharisi aduna ko unitedly Manipur da leiba amaga khoi khuthinabai matam leite hojik tawsu tongnaroi dabni akhoi ama toina laiminaraga hojik honaminaraga khoi apamado phangduribani haina ismain thamjage India Laingak amadi NSCN IM ani ki marakta chathariba santi gi wari asigi warashin purakpada Manipur gi hauzik leiriba Manipur gi saktam ngamkhai administrative socio economy amadi cultural setup ta karigumba hiram amatada akaiba piba yaroi haina ngasi wangjingda miyamna maira rally chatuna khongjang sangsinkhrai Miyamna Wangjing 10th Assembly constituency ki MLA Paunam Brozen gi yumda thomjin khrei police na tear gas cell sing kaptuna tan khai all Wangjing youth organization na sinduna chatkiba miyam gi maira rally adu Wangjing hodamba pukri achoba lampakta miyam pulaba tung maira rally adu chatpa hoki amadi Wangjing gi tongan ba mafam sing fauduna tongan ba kholaw kaya ga loina na chatkiba rally adu National Highway 102 fauraga laktuna MLA Paunam Brozen gi yum tamna lakhi tungda masing yamlaba police personnel singna hairok haizin famda thatuna chathandana ba honakhi tungda miyam aduda namkhairatuna sangsilaglaba matung MLA gi yum haizin famda amok thatuna thingkhi maduda miyamna henjilakpadagi police na tear gas cell sing kaptuna tankhai miyam adu tankhai khraba matungda amok hana thomjilakna miyam aduga police ka amok hana mungnakhi tungda amambagi khudong chaba lauraga miyam adugi maraktagi makhutta pairamba maira sing fauba langsilakhi Nauri kapsilaki nungna thazilaki tawdo aduda police personnel ama nauri na panduna sokhi amadi maira rally lakhiba singi marakta aso apan kayam yaubano haiba hauzik fawbagi oina khangba ngamdri adumakpu khongjang loi tara police na fakhre hairi
मियोय लिसिंग अनिरोमना चटखिबा मैरा रैली अदुदा मणिपुर की अपुनबगी सक्तम कायबा यारोय भारत सरकार की कांग्रुप नायबा थौसल यानिंगदे लॉन्ग लिव मणिपुर हाइबना चिंबा खोलाव लाउमिनखे मखा तारकपादा कोकोमी की खोंजंग सिंगदसु ऑल वांगजिंग यूथ ऑर्गेनाइजेशन मपुंग फाना सगतकनी हाइना कमिटी न फोंदोरकली नाकल अमरोमदा भारत सरकार अमदी एनएससीएन आईएम की शांति की वारी की वारोशिंदा मणिपुर की सक्तम कायबा याबा वफम यावरकलबदे मणिपुर इमा की दमकता थवाई कथोकनी ngarang numidang wangjing tentha kendra gi MLA paunam brozen gi yumda hauzik oriba leiba ki issue asiga mari leinana maira gi rally laktuna thomjilakpada thokiba thodok sing adu laibak thibani haina MLA brozen gi loinabi paunam syamana phongdokrai MLA ki mayumda pangthokiba paumi singa unabamada mahakna makha taraduna hauzik MLA masa Delhi da leikhe miyam gi rally adu mahak masamak saruk yana bahonakhe MLA haibasi miyam gi ni miyam gi apamba gi mayokta khak leiroi miyam gi firep mak sogot kani haiki Nakalamaromda ngarang Wangjing ki club taragi apunba body ama uriba All Wangjing Youth Organization AWYO na sinduna maira ki rally chakhibaga loinana MLA ki mayumda changsinbaga loinana santi oina chakhiba rally adu miyoi khuzo kharana lana uhana bahona khiba adu laibak thibani haina AWYO ki convener Awuzam Akelana Paumi Singa unaba amada haikre Manipur miyam ki apambagi matung ina akhanaba assembly mifam ama kauduna achetpa firep launaba haibada ngasigi lenga asina yadriba karigino leibaki irangdagi CM gi famna hena lurabra haina sukunu kendra gi MLA ke Ranjit na haikrei wafam asi ngasi wangu nupa marup market seta kokomi ki liching makhada sangsin khiba miyam gi section wakat mifamda saruk yakiba sukunu kendra gi MLA ke Ranjit na haikibani mahak na haike Hauzik pali balenga asina masagi aningba apamba amata pangthokpa ngamdre center ki luchingba singi yaka yengduna chatle CSO sing amasung miyamna irang hobiganu haina themduna leire haki BJP na mathunga bharati Manipur ki territorial integrity ka kuma condition amata da kahero apon da bai lawre husla tho ai le na phokta lai pai ho Home Minister unara ka jo hai ada hai Chief Government no ki dai do kai su to ro su so da ro hai di central su BJP ko me le mu su BJP ko me ni dai lo di ona nasi de mayra phamba mayra chapiranu citizen protest obiranu CSO mayam su irang sagapiranu Home Minister ko khoi si yo na ngare madu ki dai da khoi na lo re loine isu Ngarang numidang pung nipan ka minitara mga rom taba matamda More Ward number 9 da leiba yum amada nisa oina sizinaba athingba thimkraba injection kaya leire haibegi akhanaba paw ama fangbadage Technopol District Police ki SP gi meeting makhada additional SP SDPO Morena Luchingba kangbu amana District Magistrate ki ayaba lauraba matung thiba humba ki tabak chathabada Ketamax haina thaba ketamine injection IP oigani haina chingnaba bottle lising taraga chatrit ka yankhai manga fagat pangamkhrei Ngasi ayu anganbada khangabok lamdaibungda nupa ama thauri yanduna siramlei leikhidraba miyoi adu khangabok pali khongnang ani karaktagi kiran kawi hairi asiba hakchang adu miyamna thengnarakibani hairi Ngasi numit yung mamatong Imphal Dimapur chenba tourist bus ama makhan amadi maram ani ki marakta lokhada takhibagi thodokta bus aduda tongduna lakpa miyoi kun hena aso opan nangkrei soklabasing adu maram posta leiba AR gi camta layengbagi thabak chathakhe soklabasing adu thoina khudong thiningai di oidre hairi Ngasi nungthil pung anirom taba matamda Imphal gi Yai School Sanakhya Yaima Kolupta leiba yum amagi ahum shiba floor maina chakre Manipur Fire Service kangbu matam chana laktuna mai kanbagi thabak chathabadagi thoina amang ata thohodre mai chakraba yum adu RK Kiran Kumar Koba miyoi amagini mai adu churuk mathidagi haurakpa oigani haina thajanari Paugi Marathana atin babre amamuk logzari. Nanai Day Spa and Salon. Special offer to welcome winter of 2019.
30% discount pijari. November ki tang taradagi kun faub khaktamak pijaba discount ne. Pijariba services singde haircut, facial, hair spa, foot detox, microneedling treatment for face, body spa and scrub, far infrared sauna for detoxification asina chingmani. Extra charges yaudana yumda laktuna service su pijari. Ayuk pung taradagi numidang wairam pung taruk phauba hangjari. Ngasi maglengsin birau Nanai Day Spa and Salon, New Chekon Road, SBI ATM Building near Globis. Contact number 0385 2447 natraga 2447 Step to Shore Success Coaching Center, Nagamapal Rims Road Corner. Admission open for revision course and foundation course. Foundation class for class 9, 10, 11 and 12. Revision class for class 10 and 12. CBSE, BOSEM and COSEM. Starting from 12 December 2019 and 18 March 2020. Class timing morning 4:30 am to 7:30 am. Evening 4:30 pm to 8 pm. Available hostel for both boys and girls. Van services daycare boarding from class 6 to 12. Day boarding timing 9 am to 8 pm. For more details, please contact 9856331259. Classic Hospitality Training Institute, a unit of Babina Healthcare and Hospitality Industries Private Limited, initiated by Classic Group of Hotels, brings exciting short-term course, 3 months course in front office operations, 3 months course in food and beverages service operations, 45 days course in personality development and soft skills. Eligibility 12 pass and 18 years to 30 years. Fee structure rupees 15,000 for 3 months and rupees 10,000 for 45 days training. 100% placement assistance with free uniform and study material. Please contact Classic Hospitality Training Institute, Center 1, Babina Diagnostics Building or Center 2, Hotel Imphal by the Classic. Break matung da taram nokchari makhatawa pau pizari. Haukiba November ki tang mapanda Manipur Pangal na Maipak Ningthau Committee ki seminar da laukiba warep sing adu amukok na yaba ngamloi he na luba leiba ki apunba ki saktam gi naga accord ki lalak asida yamna controversial oina sinkiba seminar asigi nungi oiba wahantho karino haina All Manipur Muslim Organization Coordinating Committee amukok ki spokesperson Rias na ngasi press club ta pangthokiba pawgi mifam da phongdokrei pawgi mifam aduda mahakna makha taraduna Maipak Ningthau Committee na lokhiba warep sing aduda yamna hangningai oiba yumfam yaudaba pangal singi marakta tungda achoba conflict ama purakani haibagi mipaiba ama leibadagi warep adu yaba ngamloi haina lauthokpani Pangal sing na pangal gi oiba history khangjai pangal bu landfani haina nainabasi angakpapoi Manipur da leiriba pangal lak ahum lomgi indigenous group asigi matangda tongan ba historical expert mayam ga tanaduna seminar ama pangthoknaba silagani maram asina lamdam masida khundaminariba furup khudingmaki ichilinau singna pangal gi furup pu kanna bahonabada saruk yabiu haiki Howjiki yapna burning situation north east maruaina impact lairiba nagagi accord na kari karamba mawong da makhoi se sign tawkhidori de hairiba framework agreement na karamba mawong da karai phobal lambi se pukhi dage na mipung khuding maki thamoi da mihul dang choging gi tanja sida pangal gi history gi seminar ma yamna khanghau da na tawrakpa masimak aikhoi yam singna da bangamde sin khiba seminar adu aikhoi taraina laude matam gi aikhoi gi darkal leiba Machaksing puthokpibada amadi isana voluntarily thokpiraktuna hairiba historical factsing ase pura aikogi tungi mirol gi damakta chumna thamhaubada adomadom sumatong pangbiyo amadi hairiba thoram ase yamna maram chaba thoram am oimin hausi ohinana ba sinbi sinna silhausi haiba wafam ado amuko ki maikai dagi amuka hannasu Manipur gi praja amadi prithvi gi praja singda miyamda aikoi thamjari Department of Minority Affairs Government of Manipur gi senthang makhada Manipur Small Farmers Agri Business Consortium ama Uplift People Trust ka kusamnaduna the banana pseudo-stem fiber extraction and value addition project ama ngasi haingang mayai lekai da hangdokrei hangdokpagi thoram asida chief guest oikhibe Agriculture Manipur gi Director IAS Laltanpui Bangchong na phongdorakpada ngasi pangthokleba project asina lamdam masigi lomi singda kana bapiba ngamlagani haiki
अथौबसिंगी निंगसिंग नुमित लमदम असिदा खुंदारिबा तोंगान तोंगानबा कांगलुपसिंग अमदे चिंगमी तमी मियाम हुबना खुसमनादुना मपुंग फाना ngarang pangthokre haina aina thingkraba lalhonglup pripa ki cherol amana hairakli cherol aduna hai thoram asi loop asigi red army gi general headquarter 701 Suba Battalion Technical Headquarter Base Area Sing Transit Camp Amadi Training Center Sing da Pangtokhi Thauram madugi saruk ama oina ngasi numidang kangli paki yumthong kayana thongalda maira katuna athoba singi mafamda ikai khumnaba utkhi 701 Suba Battalion da pangthokiba thauramda Red Army ki Chief of the Army Staff na athoiba mithunglen sing oina maira chukhatuna thauram adu hongdokpaga loinana machu tere ki firal chingkhathi laikhidraba athoba athobi singi mafamda minute ani tumina leptuna yawol gi ikai khumnaba utpana thauram adugi mapungba saktam oikhi Nirvana Foundation amade India HIV/AIDS Alliance na kusamna sinduna nupi oibi singda drug na piba chaithengi maramda sinduna nomagi oiba state consultation and dissemination meeting ama chingmerong da leiba classic grand da pangthokrai ngasigi thauramadu Manipur State Commission for Women ki chairperson Professor Binota Mainam Manipur State AIDS Control Society ki project director Haubam Rosita Devi Manipur State AIDS Control Society ki joint director Aviram Mongzamna ngasigi thauram aduki athoiba lengbirak pasing oina saruk yakhe thauram aduga mari leinana Nirvana Foundation ki secretary Sobana Sanasamna Manipur da drug amadi samasage nupi oibi singna thengnariba violence sing asi kamaina nanthokadage amadi adugumba miot minai phangba matamda kari tawba yai haiba adu khanghanabagi pandamda ngasigi program asi pangthokpani haikhe leiriba services singse mana line chatlaga loba yaba ana yumda miyot maisa samastagi miyot maisa leiradi mangonda services loba myam matamda mangonda ninghan naba aruga koina mase drug free oiba life ama purakna ba honna ba koina ninghan naba myam do masi myam se kamaina overcome tawsige na koina program se sinjebani Bharat Sarkar na miron binupi singbu ngak sentuna afaba chinjak pizaduna asoi angam thokpadagi ngak thoknaba paikhatpa thorang Pradhan Mantri Surakshit Mantriva Abhiyan PMSMA gi makhada District Health Society and Block Program Management Unit Khofum None District na sinduna Asa Anganwadi Worker singda nupi gi health benefit scheme gi matangda awareness pibaga loinana miron binupi singbu check up tawbagi camp ama Primary Health Center Khopum da ngarang pangthokrai thauramga mari leinana Dr. Mina Seramna Athapa chingi lamda maru oina health center da radiologist amadi gynecologist laitaba mafam singda PMSMA gi makada private sector gi doctor single loinana miron binupi singbu paisa amata tinghandana safe birth planning tawbiduna angang unabada asi ana thopagi chang hantahanduna masa faba mama amadi masa afaba angang poknabagi pandamda thorang asi paikhatpani haiki checkup came aduda state nodal officer maternal health Dr. Mina Seram gynecologist Dr. Bilasini Tayanjam radiologist Dr. Ruhigop gynecologist Dr. James Langbam amadi PHC ge Dr. Mari amadi nursing yauna miron bi humfutaret check up tawbaga loinana test kaya lemna tawkhi amadi hidak langthak singsu lemna pikhi thoram aduda UNICEF ki consultant Arun Maitram amadi maru oiba official ki miyoi kya su saruk yakhi obstetric complication haibadi angang mathanga onana laibana chingba mayam asi akoi laboratory test clinical examination amasung ultrasound tawduna khangdoga matam chana makoi si manage tawbiba lying biba adai mafam sida ngamdraga na higher center da refer tawbasi akoi main objective ni akoi PMSMA program si Radiant Group amadi Mami Thawan Foundation ki makhada Mayon Society ki Share and Care kauba office ama ngasi Sagolban Moirang Leirak Machinda hangdokrai thoramaduga mari leinana Mami Thawan Foundation ki chairman Romi Maitaina Share and Care hariba office asana tolaba taraba singitamang miyamna katlak patengbang polam kaya NGO singi kuthangda kusinagadoribani Share and Care asi khunai asida lairiba sotharaba miyam gidamang karigomba yaifana ba thabak thorang kharada oirabasu toramnabagi wakhalonda hangdok pani haki
लॉक्सन बेगी मेथड सिगा अखोगी डिस्पेस तौबगी मेथड अनि सी अखोई होजिक सी इन प्रोसेस दि लेरी दुगा जस्ट विदिन 2-3 days दा अखोई फाइनल तौर कांदा अखोगी पब्लिक त सुमाइना अखोई अनाउंस तौजगी हन लेरी मरोइन अखोगी डिस्पेसिंग मेथड सी खितंग अखोगी कुपना खना होद्रगदी अखोइना मसी तौरे मिशन सी अनदर कनोम दा माइवन मदा चखिबिया हाबगी अखोई यामना दुगी किजब लेजे अदुना मसी अखोई नोंगनिनि दि सोइदना डिसाइड तौर मतुंग दा पब्लिक त सुमाइना अखोई लाउटोक सेगन हौजी अमु सानबगी पाउ फंगिगनी CRPF 69 Battalion amasung Nagaland sector ki IPS IGP Ansuman Yadav ki meeting makhada Civic Action Program lisingni taramapan kun gi sarukama oina ngasi Achanbigai Football Ground da Intervillage Knockout Football Tournament ama hongdokre Football Tournament aduda lamdam adomda leiba football team nipa na saruk yakhi hongdokpagi thoram aduda 69 Battalion CRPF ki commandant Omkar Nath Singh na chief guest oikiba lamdam masida football bu pamjaba inkhalakliba naha kaya leiba sida akhang kanba amasung discipline hena hengat nabagi wakhalonda football match asi sinbani matung tarak padasu lamdam masigi sanaroi kaya national amade international ki thakta yauduna lamdam masigi mai purakhi gani haiki ngasi nongthil phong ki ba pauche singda kari kari maru ba pau yaukhi bage habadu mayam puna miyeng taminasi Kanglaipak ki Maira, miyam do oidaba ngangba, utsaiba, akanaba assembly mifam kauba ngamdaba Manipur Sarkar ni, Joy Kisan, Jiri lambida chana thakdaba polam sing purakpa gari chamri rom, Imphal thorokpa yadana panduna leire. CPI gi rally, Lamnong Bazar da police na thingkre. Yairipok Bazar da Mahiroi singna khongjang changsin kre. Oibo bi amadi gai khangam na lusingduna Congress ki MLA sing Delhi da paisin kre. Kangla Pau, BJP lusingba singna ngangba wafam amata thajaba leite. Sangai Festival pangthoknaba thorang tawriba angakpa poi Joy Kisan Sahi 19 mathakki nupesing awaba tabada khudakki jangjafam pinaba one stop center hangkhre ngasi sumafam kayada section mifam amadi section khongchat chatkhre Pandam Imphal Mandalay Flight Service schedule oina paibagi ayaba leitri KV Enterprises Laibaki lurba tanja asida laigangna Sangai Festival pangthoknaba appeal tawribasi ngaktaba ngamde Joy Kisan Paktagnana section mifam famki MLA gi yumda thomjin khre Manipur ki saktam kaihan ba yaroi haina center gi lusingba singda taksil lunaba ngasi Congress ki MLA sing Imphal thadokre loisilak pada maroi papa amuka na pizari Bharat Legakna stakeholder sing unanaba button torokpada taramna okani agenda yaudrabadi wari saroi haina kokomi ki coordinator Sunil Karamna phongdokre Laibaki luraba tanfam asida sarkar asina assembly mifam kaudana leithopana miyamgi wafam asi nathaiduna chatle haiba mayek singna takle haina MLA KS Joy Kishan haikre Kokomi ki khongjang sagatuna miyam amadi mahiroi singna khongjang sangsin baleptri amadi November 19 dagi Imphal monthly ani ki marakta charter flight service hauragani Ngasigi oinadi Manipuri Paulo Zare miyeng tabiri basingbu amukana khurumsari
Classic Hospitality Training Institute, a unit of Babina Healthcare and Hospitality Industries Private Limited, initiated by Classic Group of Hotels, brings exciting short-term course, 3 months course in front office operations, 3 months course in food and beverages service operations, 45 days course in personality development and soft skills. Eligibility 12 pass and 18 years to 30 years. Fee structure rupees 15,000 for 3 months and rupees 10,000 for 45 days training. 100% placement assistance